ngasi phongkiba toan toan ba manipuri siphong singdagi amasum thokhiba thawdo wathok singdagi maruoibe I pauk sing khongasaraga manipur top channel gi maikeidagi myamna thamjagi ahanbada lakadariba mikhalda ubagi pangal walaba singi breli mayek hapa anowa EVM sijinaragani goina pangtokpa International Day of Person with Disabilities PWD gi tharom manipur pangtokre masum leadership and participants of persons with disabilities, inclusive, accessible, and sustainable post-COVID-19 World Haiba Thimna Pangtokhiba Thauramadu Manipur gi Tuan Wapamna Pangtokhi Ubagi Pangal Walaba disabled singna makhoigi voting right atu phangmangamnaba handaktagi anauba makhalgi rally mayek yawba EVM sing sijinaragani haina Thawal district ki DC Subhas na haikre hain spali Makasa tarakpo na to papawamana election gi code of conduct laktringaida recommendation thagadabani haina wakat mi phamkre maitai bu schedule trap lista sananaba sentana tharaknaba khangalakraba mathau taduna leidiba recommendation sing state laingakna election gi code of conduct laktringai mamangna thagadabani haina schedule trap demand committee of Manipur ASD-DCM ga Singjamai Kaitel Pambi Association amadi Singjamai NP Singa Kusamnaduna Singjamai Kaitel ngasi wakat mi pham satakre ASD-DCM gi khongjang makasa tharakpoina ngasi pham ki bo wakat mi pham aduga mari lainana committee asigi wangang loi ke Bogendra jina phongdokhi bada lamdam asigi asengba yelhomi ama oiriba mitai maitaibu constitution gi makada schedule trap lista salhanduna masagi saktam lam legislative right singbasing asi ngaksana ba haiduna ASD-DCM na matam kuinadagi mamangdagi India lenga amadi Manipur lengakta tanaduna lakli taliba demand sing asi India lenga na khangbiduna kum sing English sing ani taraga humdagi me kunga mapanda Manipur lengakta furup asigi ethnography amadi latest socio-economic survey lunana recommendation letter tharaknaba khangalakrabani adubu laibak thibada matam gi palambat laingakna India laingakna tharaknaba khangalakpa laikhraba recommendation sing asi ngasi phawba thabidana lakli hairiba recommendation asi lakadoriba Manipur Vidhan Sabha election gi code of conduct laktringai mamangda state laingak ki mekai digi thagadabani haina Bogendra jina makhatana phungdokhi atopa pawamana Congress ki matamda mihat pung oiruraba Manipur BJP ki matamda safari khaibung taruraba furup masel punchinarakle Rajen Congress ki matamda mihat pung oiruraba Manipur BJP lenga klakpadagi law and order ki phibam phagatle amasum khaibung taruraba furup masel punchilhale haina Education Minister S Rajen phongdokre BJP khundrakpo mandalna sinduna ngasi KC High School ground khundrakpam na pangtokhiba nom yoba BJP gi political conference ta saruk yakhiba Minister Rajena makhatana hai BJP lenga lakpadigi singtam anigi marakta khaibung tanabagum lairuraba lamnamasigi furup singi marisu hainingai leitana fagale loinana sakhot thorangi lamdasu lambi thong yauna angak mafangna semgat sakatpagi thabak sathaduna anabo purakle Haujik paliba BJP na lusingba lenga asida yauriba Imphal East District ki Minister masing yamna yauba oikhidri hairaduna hairiba lenga asina state pumba sakhotpada miyeng thamli haiki Center amasum Manipur da BJP na lusingba lenga lakpadagi lamdamasigi ingsikpagi phibam phagatpada natana sakhot thaurangda su khumang sauksinba ngamle haina Minister ra makhatana phongdokhi Rajya Sabha ki MP Sana Jawbala Semba BJP Manipur Pradesh ki Vice President and Nimbas BJP Khundrakpo Mandal gi President M Devatana Singba Saruyaki haina pausina su phongdorakli atopa pawamanamo non Manipuri sing verification tawada sada sama ILP gi pass pai dabangak to oiramle JC ILP Joint Committee on Inner Line Permit System JC ILP na hokiba November gi sei sing taragani pandagi tha sigi ani fawbada Mapalak Shuboina Satakiba non Manipuri verification tawada sada sama ILP gi pass pai dabangak to oiramle haina JC ILP gi serol amana hairi serol asina hai verification sathaba aduda non Manipuri satruka tarana pass su pai peramdaba miyoisini lemhauriba songaga mangagi manungda samrina top piraga thadurak pasingni
ꯆꯥꯝꯃꯒ ꯃꯉꯥꯅ ꯗꯤꯁꯤꯗ ꯄꯥꯁ ꯂꯧꯅꯕꯒꯤ ꯐꯣꯔꯝ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯁꯤꯡꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯥꯁ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ JCILPSꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯐꯪꯂꯤꯕ ꯅꯟ ꯃꯅꯤꯄꯨꯔꯤ 1,115 ꯑꯁꯤ 100% ꯄꯥꯏꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ JCILPSꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯦꯖꯦꯠꯇ ꯐꯣꯡꯂꯤꯕ ILPꯒꯤ ꯔꯤꯒꯨꯂꯦꯁꯟ ꯁꯦꯛꯁꯟ 20ꯗ ꯌꯥꯎꯔꯤꯕ ꯄꯦꯅꯥꯜꯇꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ILPꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯄꯨꯡ ꯐꯥꯕ ꯑꯥꯏꯟ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ ILPꯒꯤ ꯑꯥꯏꯟ ꯑꯃꯗꯤ ꯂꯩꯔꯦ ꯑꯃꯁꯨꯡ ꯑꯥꯏꯟ ꯑꯁꯤ ꯂꯩꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄꯤꯒꯗꯧꯔꯤ ꯑꯥꯏꯟ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯒꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯦ ꯍꯥꯏꯕꯗꯨ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯏꯟ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯤꯡ ꯂꯩꯕ ꯂꯩꯕꯥꯛ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯅꯥꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅꯣ ꯃꯇꯤꯛ ꯆꯥꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯥꯏꯟ ꯂꯩꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯒꯤ influx thadokhre asibu phamba chalambadigi hippa chalankiba lenga adu kanagi matamgi lengakno hangnarakpa matamda ngasi gi lenga asinani hairak loidabagi maram leibra haibu wahang kaya hanglakli hainasu pausna makhatana phongdorakli loisilakponi states gi wangbada thokpa pau khara myamna thamjage dharmagi matangda ningai sangdanabada Sri Lanka gi factory worker ama hatlaga mai thakre Lining Laison Manadaba Wapam Ningai Sangdanarakpadagi, Pakistan Tabak Sudun Labor Factory Walker Mahatlaga Mai thadokhre hari. Pau Hilikunamagi Matungina, Mapamaduda Police ki Timama Yamna Tuna Sangsinduna Mof Adu Control Tokre, Punjab Police ki IG Rao Sadar Ali Khan Thadodugi, Pau Hek Pangbaga Gujaranwala Regional Police Officer da akan bayathang piduna mafam aduda thuna yangna sangsinana bamasum phibam adu control tawna bakhanki leibak thiba thawdo adu Wazirabad road ta thokibani mafam aduda leiba lanai factory singda thabak suriba sinmi singna tholak factory amada export manager oina leiba miyama Miyam sangduna tamthina ot naiduna Hatlaba Matungda maki thawai yaudraba haksang adu mai thadokhibani Priyantha Kumar Kauba Muedu Sri Lanka gi National ni haina Sifal Court District Police Officer Umar Sayyid Malik na phungdokhi masagi sai nifurom sukraba Kayantha Kumar hariba Mueduna Tahrik I Labek Pakistan TLP hariba Heartline Group aduna lambi da thelamba poster ama segairubani hari poster aduda Musulman singi senglaba dharma gi lairik ama oiriba Quran gi wai sing phongdokpani haidi mangna poster du segairaba matungda dustbin da langthoklubani haina mafam adugi police official amana phongdorakpa wafam agency na report tokhi manager aduna Islamist party adugi thelamba poster segairaga dustbin thadakibadu thengnariba factory workers sing ohobudagi mathang pau sandoknarakibani madugi tungda slogan kya ga loinana thulaktuna mak phukibani hainisu pausina makhatana phongdorakli amazum hauji koina di myam pausi matang ase lusinjarage amasum pathoksuki bira soikiblan kiba kya yaursi myam na ngafigani adu myam haidib thawdo sigi picture myam thumbnail hapsaram ga hainisu thamjari duga anoba update myam ngaiminarsi duga hauji koina di matang saida kainarsi and thank you